Tree house. Moina have a cottage spider net. The Loktak ure. Lamdan ne ji khoi leje Lamdan gi Manipur Mountaineering and Trekking Association Manipur mu phajaba leram dong wan re teida. I imanaba amga lakpane aduna abnao the family they kanam yoroktre they block dogena khalaga lakpadi na chade mafamje adu mafamje am phajale ambada myam da uchaning jana I hapsarak bane myam phajai mafamje lambi di kitang sange si yo phobokta khoigi kangla dagi lakpada pung ani ama makhai dai muk change aduga mafamji yor kanda di ngai lakpada wagibado adudi pung kokokre ana uwa singje khara kangba yawe do sije mayon chong akan adudadi amen phajado male mafamje aduga si mafamji da laaga leibagi night stay tawge hairgadi adugi khudung chabudu office tagi madugi kenu si permission nama logadaba permission nama di logo change lawr madungda khoigi rasid amani khakta khoigi isana paigado ma khoi si caretaker da paigado ma adu tor matung chakwa yan okay daina permission nama di formalities khara change hana book tawbigada ne receipt ama ka khoigi identity je proof tor matungda bising ama lowe arda bathroom toilet lombak lei aduga akoina picnic kumba lakpa adugisu receipt ka aga keno tawduine aduda moinda thongbiu khotpiu haragana mi masingda chale khoi mi akhoinu jik laise mi mani manga lakpase silo pachamri lowe adu receipt tu da lombak details yawarni ara mayam sidaista hangout tawbugi yamna nungaiba mafam amu oi mafamje aro construction work mayam tawri sida hujik sari jina view tower oidune sidai kakhatlaga view tower sar kanda hujik akhoina leise sigi makhadane sidagi yengbada amtang view je amtang yeng ada leise Loktak ne sidagi aigi camera jina aina uriba view je camera jina justify tawdre haba yamna phajai Loktak ki view je phajana ui si mafam jidagi khoi lambi dai ju si je matek ubne ba si mafam jidai lepa kanda di ngasai Loktak ki horfam dagi horga Loktak sina santuiba mafam je loimbu uieba myam khuphajan mafam je soidana myam ju koiba lakpio si mafam jida aduga jing myam jo somjine barakina somna baraki aduga somna Loktak ki jingani jige akoina sida uriba singdon awam khang leija sigi marumda leikhre ba thangjing jo thangjing hangjing je khoi plan to wolore khoi uji kano satnana ba trekking satnana ba aduga hantak rainy season da akhoi kano da leimutak river sida khoi rafting satna bina mukta khoina leiba khoi mi tim khrak leiba route si anuba route si survey tongna ba dagi open tongna ba kangmu khak leiba khoi training kana to laknari ona uji lemtak students da hantak lakadu June July sida rap to mutum da karai rap satya yaji marak se tari kibal legi studio makhone world ge ahamba among everest ka biwa kuji certain jing no ge sepana akogi sigi view point se view tower se world da akogi India da natana ko akogi world da famous oiba akogi view point to oiba yai haibado akoina hona jaman haitare ko akoina hona bai makha pona adumaina haibirame kaigino habada matamda akogi ngasagi world da atopa lamlamna ching lei myam se ching lon amamam natraga dum khanjanabaduna view se fazana udaba na akogi valley na chingba ko myam se uba phungba se sigi dong ka hydramani mafam je sumaina view je sumaina khoina hujik sidai sida lepaga uriba view je atopa world leiba ching mayam dadi amana ching amana ama khanjanaba khoi Manipur gi ching je chinglon amai mathangda ama sumaina uba phangba je sumaina leiba mafam je world da tangna thokpa mafam ne hana haibirame hai khoigi Mount Everest ka bi ba certain jingna ada si mafam je yam thina phajai do mani inaugurate tawbirami
ꯁꯥꯔ ꯇꯦꯟꯖꯤꯡꯅ ꯏꯅꯣꯒ꯭ꯔꯦꯠ ꯇꯧꯔꯝꯕ ꯃꯐꯝꯅꯦꯕ ꯁꯤꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯑꯩꯅ ꯈꯪꯖꯗꯕ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝ ꯑꯃꯁꯨ ꯈꯪꯕ ꯐꯪꯉꯦ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯗꯩꯁꯤꯗ ꯗꯁꯕꯤꯟ ꯃꯌꯥꯝ ꯊꯝꯕꯅꯦ ꯃꯌꯥꯝ ꯑꯗꯨꯅ ꯗꯁꯕꯤꯟꯗ ꯐꯠꯇꯕ ꯑꯩꯈꯣꯏꯅ ꯄꯨꯔꯛꯄ ꯆꯥꯕꯒꯤ ꯃꯌꯥꯝꯗꯨꯅ ꯗꯁꯕꯤꯟꯗ ꯊꯥꯗꯕꯤꯕ ꯑꯗꯨꯒ ꯃꯐꯝꯁꯦ ꯂꯨ ꯅꯥꯟꯅ ꯊꯝꯕꯗ ꯃꯌꯥꯝꯁꯨ ꯀꯣꯏꯕ ꯂꯥꯛꯄꯤꯕ ꯀꯥꯟꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯕꯨ ꯃꯦꯟꯇꯦꯟ ꯇꯧꯔꯤꯕ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯋꯥꯅ ꯃꯦꯟꯇꯦꯟ ꯇꯧꯅꯕ ꯍꯣꯠꯅꯔꯤ ꯑꯗꯣ ꯃꯌꯥꯝꯁꯨ ꯂꯥꯛꯑꯀꯥꯟꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ ꯑꯗꯨꯒ ꯃꯅꯤꯄꯨꯔꯁꯦ ꯇꯨꯔꯤꯖꯝꯗ ꯌꯥꯝ ꯆꯥꯎꯈꯠꯄ ꯌꯥꯝ ꯇꯨꯔꯤꯖꯝꯗ ꯃꯥꯏ ꯄꯥꯛꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯅꯕꯗ ꯃꯌꯥꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ 인ꯊꯣꯔꯛꯏꯕ ꯑꯁꯤꯗ ꯂꯩꯔꯤꯁꯤꯅꯦꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯐꯝ ꯍꯥꯏꯁꯦ ꯀꯩꯅꯣ ꯃꯆꯨꯒꯤ ꯃꯈꯥꯗ ꯌꯦꯂꯣ ꯑꯣꯏꯕ ꯎꯆꯥꯜ ꯍꯧꯕꯁꯤꯒꯤꯃꯛꯇ ꯁꯨꯃꯥꯏꯅ ꯌꯨꯝ ꯑꯃꯈꯛ ꯐꯩꯅ ꯂꯩꯔꯤꯁꯦ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯇꯔꯕꯥꯏꯟꯁꯤ ꯂꯤꯊꯣꯔꯛꯈꯤꯕ ꯑꯥꯗ ꯂꯩꯁꯦ ꯑꯥꯗ ꯑꯁꯤꯒꯤ ꯃꯅꯨꯡ ꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯃꯇꯥꯛꯀꯤ ꯇꯔꯕꯥꯏꯟꯅꯤꯀꯣ ꯇꯔꯕꯥꯏꯟꯒꯤ ꯖꯤꯕꯅꯒꯔꯗ ꯂꯤꯊꯣꯔꯛꯄ ꯁꯔꯨꯛꯇꯣ ꯃꯐꯝꯁꯦ ꯑꯁ ꯑꯩ ꯀꯦꯃꯦꯔꯥꯁꯤꯅ ꯐꯖꯅ ꯅꯝꯕ ꯀꯩꯅꯣ ꯇꯧꯔꯤꯕ ꯇꯧꯗ꯭ꯔꯕ ꯈꯪꯗꯦ ꯑꯩ ꯃꯤꯠꯁꯤꯅ ꯎꯗ꯭ꯔꯗꯤ ꯑꯁ ꯈꯨꯐꯖ ꯑꯃ ꯇꯧꯔꯦ ꯃꯐꯝꯁꯦ ꯁꯤꯒꯤꯁꯦ ꯍꯥꯟꯅꯗꯤ ꯃꯣꯏ ꯚꯦꯇꯅꯔꯤ ꯌꯥꯎꯗꯅ ꯃꯤꯉꯩꯅ ꯃꯦꯅꯨꯋꯦꯜꯗ ꯅꯨꯡꯉꯩꯁꯦ ꯂꯧꯊꯣꯛꯑꯝꯕ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯗ ꯁꯥꯔꯝꯕ ꯊꯣꯡ ꯑꯃꯈꯛꯅꯦꯕ ꯁꯤꯗ ꯑꯁꯤꯒꯤ ꯇꯨꯔꯦꯟꯁꯤꯗ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯗ ꯁꯥꯔꯝꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥ ꯐꯤꯕꯝ ꯁꯣꯛꯑꯦ ꯍꯥꯏꯕꯗꯤ ꯀꯅꯥꯝꯇ ꯌꯦꯡꯕꯤ ꯇꯧꯗ꯭ꯔꯕꯅꯤꯅ ꯑꯗꯨꯒꯤ ꯌꯣꯠꯂꯤꯗꯨ ꯀꯛꯊꯠꯂꯒ ꯑꯩꯈꯣꯏ ꯌꯣꯠ ꯂꯧꯕ ꯀꯥꯡꯕꯨ ꯂꯣꯍꯥ ꯀꯥꯡꯕꯨ ꯑꯣꯏꯅ ꯀꯛꯑꯒ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯑꯦ ꯐꯤꯕꯝ ꯁꯣꯛꯅ ꯂꯩꯔꯦꯕ ꯀꯩ ꯇꯨꯔꯦꯟꯗ ꯇꯧꯔꯤꯁꯦ ꯑꯁꯤ ꯂꯩꯃꯇꯥꯛ ꯇꯨꯔꯦꯟ ꯂꯩꯃꯇꯥꯛ ꯇꯨꯔꯦꯟ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯦꯞꯄꯤꯁꯤ ꯀꯦꯁꯃꯦꯟ ꯑꯁꯤ ꯕꯥꯔꯥꯛꯀꯤꯅꯤꯀꯣ ꯁꯤꯗ ꯂꯥꯛꯄ ꯉꯩꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯕꯅꯤ ꯕꯥꯔꯥꯛꯂꯣꯝꯗ ꯆꯠꯈ꯭ꯔꯕꯅꯦꯕ ꯁꯣꯝ ꯁꯥꯏꯠꯁꯦ ꯕꯔꯥꯛꯀꯤ ꯁꯥꯏꯠꯅꯦꯕ ꯉꯁꯥꯏ ꯑꯩꯅ ꯎꯠꯆꯕꯗꯨꯅ ꯂꯣꯛꯇꯥꯛꯀꯤ ꯁꯥꯏꯠ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯦꯞꯄꯤꯕ ꯁꯤꯗꯩ ꯎꯔꯤꯕ ꯁꯤ ꯁꯥꯏꯠꯁꯤꯅ ꯕꯔꯥꯛꯀꯤ ꯀꯦꯠꯁꯃꯦꯟ ꯑꯦꯔꯤꯌꯥ ꯃꯐꯝꯁꯤ ꯃꯅꯤꯄꯨꯔꯃꯨꯛ ꯐꯖꯕ ꯂꯩꯔꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯇꯩꯗ ꯐꯖꯩ ꯈꯨꯐꯖꯁꯦ ꯌꯦꯡꯉꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯌꯥꯎꯅꯤꯡꯃꯟꯗꯅ ꯑꯩ ꯑꯃꯨꯛ ꯌꯥꯎꯔꯛꯏꯅꯦ ꯃꯐꯝꯁꯦ ꯐꯖꯃꯟꯗꯅ ꯃꯣꯏꯅ ꯍꯥꯏꯕ ꯀꯣꯇꯦꯖꯇꯣ 1,000 ꯀꯣꯇꯦꯖꯇꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯥꯏꯗꯔ ꯅꯦꯠ ꯀꯩꯀꯥ ꯃꯌꯥꯝ ꯂꯩꯔꯦ ꯁꯥꯟꯅꯕꯒꯤ ꯔꯨꯝ ꯑꯃꯃꯝꯗꯅꯦ 1,000 ꯅꯥꯏꯠ ꯁ꯭ꯇꯦ ꯇꯧꯕꯗ 1,000 ꯂꯧꯋꯦꯅ ꯍꯥꯏꯁꯦ ꯁꯤꯗ ꯂꯩꯔꯤꯕ ꯀꯣꯇꯦꯖ ꯑꯗꯨꯒ ꯁꯣꯝꯗ ꯂꯩꯔꯤꯕ ꯀꯣꯇꯦꯖꯁꯤꯡꯁꯤꯅꯦ ꯑꯗꯩ ꯃꯅꯨꯡꯗ ꯆꯪꯉꯒ ꯔꯨꯝꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯤ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯍꯥꯏꯔꯛꯀꯦ ꯑꯗꯣ ꯕꯥꯠꯔꯨꯝ ꯇꯣꯏꯂꯦꯠ ꯂꯣꯏꯅꯃꯛ ꯑꯦꯇꯦꯆꯅꯦ ꯍꯥꯏ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯤ ꯁꯪꯒꯥꯕ ꯀꯨꯏꯗ꯭ꯔꯤ ꯍꯥꯏ ꯑꯗꯨꯅ ꯁꯪꯒꯥꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯀꯩꯅꯣ ꯄꯣꯠ ꯆꯩ ꯀꯩꯀꯥ ꯂꯩꯇ꯭ꯔꯤ ꯐꯖꯅ ꯑꯗꯨꯒ ꯔꯨꯝꯁꯤ ꯁꯤ ꯂꯩꯔꯦ ꯀꯥꯁꯦ ꯁꯨꯃꯥꯏꯅꯅꯤ ꯑꯩ ꯎꯠꯂꯛꯀꯦ ꯀꯥꯁꯦ ꯑꯗꯨꯒ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡꯗꯤ ꯁꯪꯒꯥꯗ ꯉꯥꯏꯔꯤꯕꯅꯤꯅ ꯑꯩꯅ ꯆꯪꯉꯤ ꯃꯐꯝꯁꯤꯗꯗꯤ ꯂꯩꯇ꯭ꯔꯦ ꯌꯦꯜꯂꯣ ꯃꯆꯨꯒꯤ ꯌꯨꯝꯁꯦ ꯁꯤ ꯃꯐꯝꯁꯤꯗ ꯀꯩ ꯍꯥꯏꯅꯤ ꯀꯣꯏꯆꯠ ꯆꯠꯂꯗꯤ ꯐꯖꯕ ꯃꯐꯝ ꯌꯥꯝ ꯂꯩ ꯑꯗꯣ ꯃꯐꯝ ꯑꯃ ꯌꯨꯝ ꯑꯃ ꯎꯠꯂꯛꯀꯦ ꯌꯦꯡꯉꯨꯀꯣ ꯁꯤꯗ ꯌꯦꯡꯉꯣ ꯁꯤꯗ ꯂꯩ ꯌꯨꯝꯁꯦ ꯍꯧꯖꯤꯛ ꯁꯦꯝꯖꯤꯟꯗ꯭ꯔꯤꯕ ꯌꯨꯝꯅꯦ ꯁꯤꯁꯦ ꯑꯗꯣ ꯑꯩ ꯎꯠꯂꯛꯀꯦ ꯁꯤꯗꯩꯁꯤꯗ ꯇ꯭ꯔꯤ ꯍꯥꯎꯁ ꯑꯍꯥꯟꯕꯅꯦ ꯑꯩꯅ ꯁꯤꯅꯦꯃꯥꯗ ꯎꯕ ꯅꯠꯇꯕ ꯂꯥꯏꯐꯇ ꯁꯨꯃꯥꯏꯅ ꯇ꯭ꯔꯤ ꯍꯥꯎꯁ ꯎꯏꯁꯦ ꯀꯥꯐꯝꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯁꯤꯁꯦ ꯀꯩꯔꯥꯛ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯗꯨꯅ ꯃꯣꯏ ꯁꯦꯝꯖꯤꯟꯈꯤꯅꯤ ꯍꯥꯏ ꯁꯤꯁꯦ ꯇꯣꯏꯂꯦꯠꯀꯁꯦ ꯑꯥꯗ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ PVC ꯄꯥꯏꯞꯀ ꯇꯧꯔꯒ ꯐꯖꯅ ꯅꯥꯟꯅ ꯁꯦꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯦꯝꯖꯤꯟꯗ꯭ꯔꯤ ꯍꯥꯏ ꯃꯣꯏ ꯁꯦꯝꯖꯤꯜꯂꯛꯈꯤꯅꯤꯅꯗꯤ ꯇꯥꯛꯄꯤꯔꯛꯑꯦ ꯐꯖꯩ ꯌꯥꯝ ꯃꯌꯥꯝ ꯀꯣꯏꯕ ꯂꯥꯛꯄꯤꯌꯣ ꯁꯤꯗꯩꯁꯤꯗ ꯈꯨꯐꯖꯁꯦ ꯌꯦꯡꯉꯣꯕ ꯂꯤꯟꯒ ꯊꯣꯛꯂꯛꯑꯗꯤ ꯂꯣꯏꯔꯦ ꯌꯨꯝꯁꯦ ꯐꯖꯩꯑꯕ ꯃꯣꯏ ꯍꯣꯂꯤꯋꯨꯗ ꯃꯨꯚꯤꯗꯒ ꯊ꯭ꯔꯤꯂꯔ ꯒꯥꯏ ꯇꯧꯕꯗꯣ ꯐ꯭ꯔꯥꯏꯗꯦ ꯀꯩꯅꯣꯗꯣ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯐ꯭ꯔꯥꯏꯗꯦꯗ 13 ꯁꯤꯅꯦꯃꯥꯗꯣ ꯐ꯭ꯔꯥꯏꯗꯦꯗ 13 ꯅꯨꯄꯥꯗꯣ ꯃꯥꯏ ꯅꯨꯄꯥꯗꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯁꯤ ꯐꯖꯃꯟꯗꯅ ꯋꯥꯍꯩ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯁꯤꯅ ꯌꯨꯝꯗꯨꯒꯤ ꯃꯈꯥꯅꯦ ꯎꯗꯨꯒꯤ ꯃꯈꯥꯗ ꯁꯤ ꯈꯨꯐꯖꯁꯤ ꯌꯦꯡꯉꯣꯕ ꯌꯥꯝ ꯊꯤꯅ ꯐꯖꯩ ꯁꯤ ꯃꯐꯝꯁꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯁꯦ ꯇ꯭ꯔꯥꯏꯄꯣꯠꯁꯨ ꯌꯥꯎꯔꯛꯇꯦ ꯑꯗꯨꯅ ꯒꯥꯔꯤꯗ ꯈꯤꯜꯂꯒꯅꯦ ꯀꯥꯞꯄꯤꯁꯦ ꯃꯌꯥꯝ ꯁꯤ ꯌꯨꯝꯁꯦ ꯁꯦꯝꯖꯤꯟꯈ꯭ꯔꯛꯀꯅꯤ ꯍꯥꯏ ꯍꯧꯖꯤꯛ ꯀꯩꯔꯥꯛ ꯀꯥꯐꯝ ꯀꯩꯀꯥ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯃꯅꯨꯡꯁꯦ ꯎꯠꯅꯕꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯏꯇꯣꯟꯗꯁꯨ ꯉꯥꯏꯍꯧꯔꯦ ꯃꯣꯏ ꯑꯇꯩꯁꯤ ꯃꯈꯥꯗ ꯚ꯭ꯌꯨ ꯐꯖꯕ ꯂꯩꯌꯦꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯏꯗꯤ ꯑꯩ ꯑꯗꯨꯗ ꯆꯠꯂꯒ ꯑꯗꯨꯁꯨ ꯍꯥꯞꯀꯠꯂꯛꯀꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯒꯤ ꯑꯗꯨꯒ ꯕꯅꯥꯎꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯑꯩ ꯊꯃꯣꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯀꯃꯦꯟꯇ ꯀꯩꯗ ꯑꯩꯅ ꯍꯥꯏꯈꯤꯕꯗ ꯋꯥꯍꯩ ꯑꯁꯣꯏꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯁꯥꯎꯕꯤꯒꯅꯨ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯏꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯃꯥꯏ ꯚꯤꯗꯤꯑꯣ ꯑꯗꯣꯝꯗ ꯆꯠꯂ ꯀꯨꯝꯊꯒꯤꯅꯣ ꯈꯪꯗꯦ ꯃꯐꯝ ꯐꯖꯕ ꯚ꯭ꯌꯨ ꯐꯖꯕ ꯑꯃ ꯂꯩꯔꯦꯅ ꯆꯠꯈ꯭ꯔꯦ ꯑꯁ ꯄꯨꯔꯥ ꯖꯪꯒꯜꯅꯤ ꯁꯤꯁꯦ ꯑꯗꯨꯒ ꯁꯦꯐꯇꯤ ꯑꯣꯏ ꯁꯤ ꯃꯐꯝꯁꯤꯗ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯖꯪꯒꯜꯅꯤꯅ ꯑꯩꯈꯣꯏ ꯀꯨꯝꯃꯩꯁꯦ ꯑꯜꯔꯦꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯎꯟꯇꯦꯟ
ꯅꯤꯌꯔꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯣꯏꯒꯤ ꯂꯩꯍꯧꯔꯤꯕ ꯏꯌꯥꯝꯕꯁꯤꯡ ꯏꯆꯦꯁꯤꯡꯅ ꯃꯣꯏꯅ ꯑꯜꯔꯦꯗꯤ ꯆꯠꯂꯒ ꯌꯦꯡꯉꯒ ꯃꯐꯝꯁꯦ ꯁꯦꯐ ꯑꯣꯏꯔꯦ ꯍꯥꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯁꯨꯃꯥꯏꯅ ꯆꯪꯍꯜꯂꯛꯄꯅꯦ ꯑꯗꯣ ꯌꯦꯡꯕꯤꯌꯨ ꯑꯗꯣ ꯁꯥ ꯉꯥ ꯂꯩꯔꯝꯕꯒꯤꯗꯤ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯀꯩꯅꯣꯗꯤ ꯃꯣꯏ ꯁꯥ ꯉꯥ ꯍꯥꯠꯇꯣꯛꯇꯦ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯁꯥ ꯉꯥꯒ ꯄꯨꯂꯞ ꯂꯩꯃꯤꯟꯅꯕ ꯖꯒꯥꯅꯦ ꯁꯤꯗꯩꯁꯤꯗ ꯌꯥꯝ ꯇꯧꯔꯤꯁꯦ ꯑꯥꯗ ꯁꯥ ꯑꯃꯁꯨ ꯂꯩꯔꯦ ꯃꯐꯝꯁꯦ ꯐꯖꯩ ꯌꯥꯝꯅ ꯑꯃꯣꯠꯄꯁꯨ ꯑꯝꯇ ꯂꯩꯇꯦ ꯑꯃꯣꯠꯄ ꯎꯅꯥ ꯉꯥꯛꯇꯅꯤ ꯁꯤ ꯇꯥꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯛꯑꯀꯥꯟꯗ ꯂꯥꯛꯁꯜꯂꯒ ꯀꯣꯏꯕ ꯂꯥꯛꯁꯜꯂꯀꯥꯟꯗ ꯑꯃꯣꯠꯄ ꯀꯩꯀꯥ ꯍꯨꯟꯗꯣꯛꯄꯤꯔꯝꯗꯅꯕ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯃꯐꯝꯁꯦ ꯈꯨꯐꯖ ꯑꯃ ꯇꯧꯋꯦ ꯑꯦꯗꯚꯦꯟꯆꯔ ꯑꯣꯐꯤꯁ ꯂꯩꯔꯦ ꯌꯦꯂꯣ ꯃꯆꯨꯒꯤꯁꯦ ꯑꯟꯗꯔ ꯀꯟꯁꯇ꯭ꯔꯛꯁꯟ ꯐꯖꯩ ꯑꯩꯒꯤ ꯑꯥꯎꯠ ꯑꯣꯐ ꯋꯥꯔꯗꯁ ꯑꯣꯏꯔꯦ ꯁꯤ ꯈꯨꯐꯖꯁꯦ ꯌꯦꯡꯉꯣ ꯁꯤ ꯎ ꯃꯔꯛꯁꯤꯁꯨ ꯌꯦꯡꯉꯣ ꯎꯆꯥꯟ ꯃꯔꯛ ꯍꯧꯖꯤꯛ ꯁꯤꯒꯤ ꯚ꯭ꯌꯨꯁꯦ ꯌꯦꯡꯉꯣ ꯑꯁ ꯎꯆꯥꯟ ꯃꯔꯛꯁꯤꯗ ꯌꯥꯝ ꯅꯥꯟꯅ ꯃꯣꯏ ꯃꯦꯟꯇꯦꯟ ꯇꯧꯕꯤꯔ ꯊꯝꯃꯦ ꯁꯤ ꯃꯐꯝꯁꯦ ꯐꯖꯅ ꯁꯤꯅꯦꯃꯥꯒꯨꯝꯕ ꯀꯩꯅꯣꯒꯨꯝꯕꯗꯗꯤ ꯁꯣꯏꯗꯅ ꯌꯥꯎꯔꯝꯃꯅꯤꯅ ꯈꯜꯂꯦ ꯁꯤ ꯃꯐꯝꯁꯦ ꯑꯗꯣ ꯀꯩ ꯃꯤꯍꯨꯟ ꯇꯤꯡ ꯇꯤꯡ ꯆꯣꯡꯕ ꯃꯌꯥꯝ ꯉꯥꯛꯇꯅꯤ ꯁꯤ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯑꯁ ꯐ꯭ꯔꯦ ꯐ꯭ꯔꯦ ꯍꯥꯏꯕꯗꯣ ꯑꯥꯗ ꯃꯤ ꯂꯥꯛꯏꯁꯨ ꯑꯩꯗꯤ ꯆꯠꯄ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯒ ꯁꯤꯗ ꯑꯗꯨꯗꯩ ꯍꯦꯟꯖꯥ ꯊꯤꯕ ꯑꯥꯗ ꯃꯣꯏ ꯆꯠꯇꯣꯏꯁꯦ ꯑꯁꯤꯁꯤꯅ ꯊꯧꯔꯤꯗ ꯈꯇꯪ ꯃꯌꯥꯏ ꯂꯩꯒꯦ ꯅꯨꯡꯉꯥꯏꯇꯕꯅꯦ ꯑꯗꯣ ꯁꯤ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯩ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯐꯖꯃꯟꯗꯅ ꯑꯁꯣꯝꯗ ꯂꯣꯛ ꯎꯔꯦꯕꯀꯣ ꯂꯣꯛꯁꯦ ꯆꯠꯂꯒ ꯚꯤꯗꯤꯑꯣ ꯅꯝꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯣꯟꯊꯈꯤꯒꯗꯕ ꯂꯩꯔꯒꯗꯤ ꯑꯩ ꯅꯝꯃꯔꯣꯏꯒꯦ ꯑꯗꯨꯒ ꯁꯤ ꯆꯤꯡ ꯃꯊꯛꯁꯤꯗꯤ ꯐꯖꯅ ꯐꯖꯔꯦ ꯁꯤ ꯆꯤꯡꯃꯥꯏꯁꯦ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯋꯤ ꯊꯦꯡꯛ ꯌꯨ ꯃꯥꯎꯟꯇꯦꯅꯤꯌꯔꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟ ꯁꯨꯃꯥꯏꯅ ꯃꯐꯝ ꯅꯥꯟꯅ ꯁꯨꯃꯥꯏꯅ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯊꯝꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯅ ꯄꯔꯁꯅꯦꯂꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯒꯁꯨ ꯚꯤꯗꯤꯑꯣꯒꯤ ꯊ꯭ꯔꯨꯗ ꯑꯩꯅ ꯊꯥꯒꯠꯄ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯐꯝꯁꯦ ꯎ ꯋꯥ ꯌꯥꯟꯊꯠꯇꯅꯕ ꯑꯗꯒꯤꯗꯤ ꯐꯠꯇ ꯍꯥꯎꯊꯤ ꯍꯨꯟꯗꯣꯛꯇꯅꯕ ꯃꯦꯟꯇꯦꯟ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯑꯗꯨ ꯁꯤꯒꯤꯁꯦ ꯎꯠꯂꯒꯦ ꯁꯣꯝꯒꯤ ꯚ꯭ꯌꯨꯁꯦ ꯃꯣꯏꯒꯤ ꯐꯤꯔꯥꯟ ꯋꯥꯏ ꯆꯤꯡꯈꯠꯂꯛꯄꯒꯤ ꯑꯗꯨꯗꯤ ꯕꯥꯏ